ꯂꯥꯏꯔꯕ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯏꯟꯖꯥꯡ ꯑꯃꯅ ꯃꯊꯦꯜ ꯑꯅꯤ ꯊꯣꯛꯍꯜꯂꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯗꯣꯏꯁꯦ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯈꯤꯕꯤꯛꯄꯨ ꯃꯅꯤꯡ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛꯁꯥ ꯊꯣꯡꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯑꯐꯨꯠꯄ ꯑꯃ ꯂꯩꯖꯔꯦ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯡꯖꯨ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯔꯁꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯑꯩ ꯍꯥꯞꯆꯜꯂꯒꯦ ꯑꯩꯗꯤ ꯈꯔ ꯊꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ 하고 komplit ke alu kami apa nih ꯂꯥꯏꯔꯕ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯏꯟꯖꯥꯡ ꯑꯃꯅ ꯃꯊꯦꯜ ꯑꯅꯤ ꯊꯣꯛꯍꯜꯂꯦ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦꯅ ꯑꯐꯨꯠꯄ ꯑꯃ ꯑꯊꯣꯡꯕ ꯑꯃ ꯀꯦꯖꯤ ꯑꯃꯈꯛ ꯂꯧꯔꯛꯄ ꯑꯁꯤꯅ ꯑꯅꯤ ꯊꯣꯡꯉ ꯊꯣꯡꯉꯦ ꯍꯪꯒꯥꯝꯒ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯍꯥꯎꯃꯟꯗꯅ ꯍꯥꯔꯨꯔꯦ ꯉꯥ làm thế nào đây Dobra. Ngasiꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦꯗꯅ ꯇꯨꯝꯃꯒ ꯑꯣꯛ ꯆꯥꯒꯦ ꯆꯥꯒꯦ ꯍꯥꯏꯕꯗ ꯄꯤꯖꯧꯕꯁꯦ ꯄꯥꯞꯄꯨꯠ ꯀꯩ ꯅꯤꯡꯕ ꯊꯨꯡꯕꯁꯦ ꯀꯩ ꯍꯥꯏꯒꯦ ꯆꯥꯅꯤꯡꯕ ꯆꯥꯕꯗꯤ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯃꯇꯝ ꯑꯩ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ
ꯆꯥꯅꯤꯡꯉꯩ ꯆꯥꯅꯤꯡꯉꯤꯉꯩꯗ ꯆꯥꯍꯧꯕꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯏꯪꯊꯝꯊꯥꯒ ꯑꯣꯏꯔꯦ ꯍꯥꯎꯔꯦ ꯅꯪ ꯑꯂꯨ ꯍꯥꯞꯄꯧꯔꯥ ꯑꯂꯨꯁꯦ ꯆꯥꯊꯣꯛꯑꯒꯦ ꯉꯁꯤꯗꯤ ꯆꯥꯔꯣ ꯑꯩ ꯑꯣꯏ ꯁꯥꯒ ꯑꯣꯕ ꯆꯥꯛꯁꯨ ꯑꯣꯏ ꯁꯥꯗꯤ ꯑꯣꯏ 그래. 먹고 살래? Mày đang ra ra thế này kìa. Đang phải đâm rồi thì anh giả thâu gà bà. Anh ơi. Anh đi khá đầu của bà này. Anh ơi. Thôi nó sẽ phút bây giờ. Mình làm cha hả? Cha làm gì đây thôi. Úc thằng này. Piên đi piên lên tao nào. Piên Nên cha đi nghe ta. Piên là. Bây giờ là gì nào? Là con răng thật kìa. Con biết em phải chạy. Cha cha chạy gần này. Con biết miệt bây giờ. Có những cái mà nó ô cái đó này. Nhiều cái làm nó xung giảm bụt thôi. Anh phải làm cha hả? Nâng gì thì cha này ta. Đúng không? Sao rồi, mấy mà thằng next video tao muốn phỏng vấn xem em. Mẹ bye bye.